ꯍꯥꯏꯗꯤ 12 ꯀꯥꯔꯛꯑꯕ ꯍꯥꯏꯁꯦ ꯁ꯭ꯇꯦꯟꯗꯔꯗꯁꯦ ꯑꯗꯨꯝ ꯋꯥꯡꯉꯕꯅꯦꯕ ꯁꯣ ꯑꯩꯈꯣꯏ ꯅꯣꯂꯦꯖꯅ ꯏꯖꯕ ꯃꯇꯝꯗ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯐꯪꯕꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯤꯟꯐꯥꯒꯤ ꯄꯥꯗꯧ ꯁꯔꯨꯛꯀꯣ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯀꯟꯁꯦꯞꯇꯣ ꯇꯨꯡ ꯂꯣꯡ ꯔꯟꯗ ꯂꯩꯍꯧꯅꯕ ꯀꯟꯁꯦꯞꯇꯨꯗ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯪꯂꯤꯁ ꯀꯟꯁꯇ꯭ꯔꯛꯁꯟꯕꯨ ꯇꯧꯖꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯟꯁꯦꯞꯇ ꯆꯠꯂꯒ ꯄꯥꯕꯅ ꯍꯦꯟꯅ ꯐꯅꯤꯅ ꯈꯜꯂꯦ ꯀꯣꯆꯤꯡ ꯃꯌꯥꯝ ꯆꯠꯂꯦ ꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯆꯠꯂꯦ ꯍꯥꯏꯔꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯅꯣꯏ ꯆꯠꯄ ꯇ꯭ꯌꯨꯁꯟ ꯀꯩꯀꯥ ꯃꯌꯥꯝ ꯆꯠꯂꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯁꯄꯥꯗ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯄꯨꯁꯄꯥꯁꯦ ꯄꯨꯁꯄꯥꯒꯤ ꯀꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯟꯗꯛꯀꯤ 12 ꯑꯦꯛꯖꯥꯝꯁꯦ ꯊꯥꯕꯤꯔꯛꯄꯅꯣ ꯑꯗꯨꯒ ꯄꯦꯔꯦꯟꯁꯀꯤ ꯃꯤꯡꯅ ꯀꯩ ꯀꯧꯏ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯧꯔꯒ ꯃꯌꯥꯝꯗ ꯑꯝꯇ ꯁꯛ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯄꯨꯁꯄꯥ ꯀꯛꯆꯤꯡꯇꯥꯕꯝ ꯀꯧꯋꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯀꯛꯆꯤꯡꯇꯥꯕꯝ ꯅꯣꯡꯌꯥꯏ ꯁꯔꯃ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯀꯛꯆꯤꯡꯇꯥꯕꯝ ꯑꯣꯡꯕꯤ ꯑꯔꯤꯕꯝ ꯔꯥꯁꯦꯁꯣꯔꯤ ꯗꯦꯕꯤ ꯀꯧꯖꯩꯌꯦ ꯑꯩꯁꯦ ꯇꯤꯖꯤꯗ ꯍꯟꯗꯛ ꯇꯤꯖꯤꯗ ꯊꯥꯖꯕꯅꯦ 11-12 ꯇꯤꯖꯤꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏ ꯁ꯭ꯀꯨꯜꯅ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯗ ꯇꯝꯖꯔꯛꯑꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯥꯔꯠꯁꯁꯤꯗ ꯄꯨꯁꯄꯥꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯁꯕꯖꯦꯛꯁꯤꯅ ꯀꯩ ꯁꯕꯖꯦꯛꯇ ꯑꯣꯏꯗꯣꯏꯅꯣ ꯁꯕꯖꯦꯛꯁꯦ ꯍꯤꯁꯇ꯭ꯔꯤꯅꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯅꯦ ꯏꯀꯣꯅꯣꯃꯤꯛꯁꯅꯦ ꯃꯦꯊ꯭ꯁꯅꯦ ꯁꯕꯖꯦꯛ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯀꯤ 12ꯀꯤ ꯍꯟꯗꯛꯀꯤ ꯀꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯑꯦ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯉꯁꯥꯏꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯨꯒꯦꯗꯔ ꯇꯧꯔꯝꯕ ꯎꯔꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯀꯣ ꯑꯁꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯏꯐꯔꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯥꯗꯕꯤꯔꯛꯈꯤꯕ ꯄꯔꯁꯟꯁꯦ ꯀꯅꯥꯅꯦꯅ ꯊꯝꯕ ꯌꯥꯏ ꯑꯦꯐꯔꯠ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯗꯔꯛꯄꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯕꯥꯀꯣ ꯕꯕꯥꯅ ꯑꯦꯐꯔꯠ ꯌꯥꯝ ꯊꯥꯗꯕꯤꯔꯛꯑꯦ ꯗꯦꯟ ꯁꯔ ꯁꯨꯔꯦꯁꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯐꯥꯎꯟꯗꯔ ꯑꯣꯐ NIT ꯁꯔꯅꯁꯨ ꯑꯦꯐꯔꯠ ꯌꯥꯝ ꯊꯥꯗꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯤꯖꯤꯒꯤ ꯑꯣꯖꯥꯁꯤꯡ ꯐꯦꯀꯜꯇꯤꯁ ꯇꯤꯆꯤꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯃꯣꯏꯅꯁꯨ ꯑꯦꯐꯔꯠ ꯌꯥꯝ ꯊꯥꯗꯕꯤꯔꯛꯑꯦ ꯌꯥꯝ ꯐꯩ ꯄꯨꯁꯄꯥꯗꯣ ꯍꯧꯖꯤꯛꯁꯦ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯁꯦꯡꯅ ꯌꯦꯡꯉꯒꯗꯤ ꯃꯅꯤꯄꯨꯔꯒꯤ 1%ꯒꯤ ꯃꯅꯨꯡꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯕ ꯄꯔꯁꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯅ ꯂꯥꯛꯏꯕ ꯍꯧꯔꯛꯏꯕ ꯖꯨꯅꯤꯌꯔꯁꯤꯡ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ 12 ꯄꯔꯁ꯭ꯌꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯀꯩꯒꯨꯝꯕ ꯁ꯭ꯀꯣꯔꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯥꯔꯛ ꯈꯔ ꯋꯥꯡꯅ ꯐꯪꯉꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯑꯦꯆꯤꯞ ꯇꯧꯕ ꯌꯥꯏꯅ ꯈꯜꯂꯤ ꯁ꯭ꯇꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯥꯔꯠꯁ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯥꯏꯗꯤ ꯀꯣꯆꯤꯡ ꯃꯌꯥꯝ ꯆꯠꯂꯦ ꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯆꯠꯂꯦ ꯍꯥꯏꯔꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯅꯣꯏ ꯆꯠꯄ ꯇ꯭ꯌꯨꯁꯟ ꯀꯩꯀꯥ ꯃꯌꯥꯝ ꯆꯠꯂꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯗꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯕ ꯃꯇꯝ ꯐꯤꯛꯁ ꯇꯥꯏꯃꯤꯡ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯄꯥꯅꯤꯡꯕ ꯃꯇꯝ ꯍꯥꯏꯕ ꯂꯩꯒꯅꯤꯕ ꯑꯗꯨ ꯃꯇꯝꯗ ꯄꯥꯅꯤꯡꯕ ꯃꯇꯝꯗꯇꯪ ꯄꯥꯕꯀꯣ ꯄꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯣꯛꯊꯣꯛꯄ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯒꯤꯅꯣꯗ ꯄꯥꯅꯤꯡꯗ꯭ꯔꯒ ꯄꯥꯔꯒ ꯀꯩꯁꯨ ꯆꯪꯒꯗꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯤꯜ ꯀꯣꯏꯁꯟ ꯉꯥꯛꯇꯁꯨ ꯍꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯤल ꯀꯣꯏꯁꯟ ꯃꯌꯥम ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯃꯦꯞ ꯁ꯭ꯇꯗꯤ ꯃꯦꯞꯀꯤ ꯀꯣꯏꯁꯟꯁꯨ ꯂꯥꯛꯄꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯀꯣꯏꯁꯟꯈꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯑꯗꯨꯗꯒꯤ ꯃꯦꯞ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯩ ꯄꯨꯁꯄꯥꯗꯣ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯁꯦꯜꯐ ꯁ꯭ꯇꯗꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯒꯥꯏꯗꯦड ꯁ꯭ꯇꯗꯤꯁꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯒꯥꯏꯗꯦड ꯁ꯭ꯇꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯔ ꯁꯨꯔꯦꯁꯅ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯏꯐꯔꯠ ꯊꯥꯗꯕꯤꯔꯛꯑꯦ ꯍꯥꯏꯕ ꯄꯣꯏꯟꯠꯁꯤ ꯂꯩꯔꯕꯅꯤꯅ ꯒꯥꯏꯗꯦड ꯁ꯭ꯇꯗꯤꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯣ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯦꯜꯂꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯦꯃꯣꯔꯥꯏꯖ ꯇꯧꯕ ꯆꯤꯟꯐꯥ ꯄꯨꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯀꯟꯁꯦꯞ ꯒ꯭राꯐ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯔ ꯋꯥꯡꯅ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯍꯦꯜꯂꯤ ꯀꯟꯁꯦꯞ ꯈꯪꯅ ꯆꯠꯄꯅ ꯍꯦꯟꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ 12 ꯀꯥꯔꯛꯑꯕ ꯍꯥꯏꯁꯦ ꯁ꯭ꯇꯦꯟꯗꯔꯗꯁꯦ ꯑꯗꯨꯝ ꯋꯥꯡꯉꯕꯅꯦꯕ ꯁꯣ ꯑꯩꯈꯣই ꯅꯣꯂꯦꯖꯅ ꯏꯖꯕ ꯃꯇꯝꯗ ꯃꯥर्क्ꯁꯦ ꯑꯗꯨꯝ ꯐꯪꯕꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯤꯟꯐꯥꯒꯤ ꯄꯥꯗꯧ ꯁꯔꯨꯛꯀꯣ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯀꯟꯁꯦꯞꯇꯣ ꯇꯨꯡ ꯂꯣꯡ ꯔꯟꯗ ꯂꯩꯍꯧꯅꯕ ꯀꯟꯁꯦꯞꯇꯨꯗ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯪꯂꯤꯁ ꯀꯟꯁꯇ꯭ꯔꯛꯁꯟꯕꯨ ꯇꯧꯖꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯟꯁꯦꯞꯇ ꯆꯠꯂꯒ ꯄꯥꯕꯅ ꯍꯦꯟꯅ ꯐꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯟꯁꯦꯞꯇꯨꯁꯨ ꯈꯪꯉꯒ ꯉꯝꯃꯤꯈꯣꯏꯗꯤ ꯈꯪꯉꯤꯕ ꯀꯟꯁꯦꯞꯇꯨꯒꯤꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯇꯦꯛꯁꯕꯨꯛꯇ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟꯗꯣ ꯍꯥꯏꯗꯤ ꯄꯣꯏꯟꯠꯇꯣ ꯑꯗꯨꯝ ꯏꯕꯤꯔꯒꯅ ꯑꯃꯨꯛꯀ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯃꯥर्क्ꯁꯦ ꯑꯆꯤꯞ ꯇꯧꯕ ꯉꯝꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ 12 ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯝꯕ ꯂꯥꯏꯟꯗ ꯄꯔꯁ꯭ꯌꯨ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯔꯤ ꯁꯕꯖꯦꯛꯇ ꯃꯈꯥ ꯇꯥꯅ
study further study program kal ꯑꯩꯁꯦ ꯐꯔꯗꯔ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯀ꯭ꯔꯤꯃꯤꯅꯣꯂꯣꯖꯤꯗ ꯇꯧꯒꯦꯅ ꯈꯟꯖꯔꯝꯕꯅꯦꯕ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯦ ꯀ꯭ꯔꯤꯃꯤꯅꯣꯂꯣꯖꯤ ꯁꯕꯖꯦꯛ ꯑꯣꯐꯔ ꯇꯧꯕꯁꯦ ꯑꯅꯝꯕ ꯂꯩꯒꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯔꯒꯅꯤ ꯑꯗꯨꯒ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯠꯀꯦꯅ ꯈꯟꯖꯩ professional career gi oinadi teaching profession da chatken khallebo ado hojik se teaching profession gi changning se sigi main oiba motivation se kai dani hani main oiba motivation haise ai sana pamjabagi oza yang oiningba aduna adori koi ke guba ngasi je Pushpa je second position tare arts ki oina sidegi hena better oina ai ngasi lai result sidegi hena better oina result se pi ngamgada bagi opportunity leiga aina sida soigiba leikre hana khanba regret pawa saruk yawba ngasi regret se second position se ai atasenga di 5 to 10 sumai lakadran khanjabane ba aina sum percentage se calculate tawbadadi ai se expect tawzabada 93 94 sumai phangadra na bekha dor calculate tarapasida ko ado percentage di 91 da 100 e ado second position lakpase hoi first to 14 mark khena bane anda ki di yamna bu khena re mamangi di 1 mark 2 mark khena ba ngata ne ba adana 14 marks khena bada aina khitang ga hena effort piramadi ai se r se nang dabana su kongayam ne yawbise 1 mark ki chang 2 mark ki chang article evaluation daba essay evaluation daba adamai yawbe to ai kai gumba nang jaramadi na di amu su khale ado yam di harau second position lakse khoi gi makai gi jo wana Pushpa gi famda ngasi gi sigumba yamna fazaba yadi mai pak pa chow mai pak pon lai ba sumaina tawdana makha taba topa life ki journey myam sing da ju hena chaw mai pak ko isino na koi sumain thamjage aduga aroi boina hangi ba question je khoi ngasi degina chahi tara gi matungda isang gi vision je ai sigum phomom da laigani na khanba quali anchor view point je karamba view point ne khangi ngasi de 10 years matungda ai kero laigani and I was oja have profession nama choose tawre matam da oja oiga laigani have vision go idar so matam da 10 years ta Pushpa ji command ko laigani have imagination na vision na am share to vision se haidi after 10 years come da ko ai se haidi aina expect to the dream gai se phangba ngam gani na thaje ba then oja da bu oisu phazana satra da interaction le bu oja then for haidi oja hairaga su ta thokpa haitaba adumai na taba phazana interact to ngam ba harau na mayanga dum punna leimina ba se sumaina leimina na sta thank you Pushpa masi yam harau on tamil ko gi matam na clear ga da Pushpa na wari sana utang jam noi makata ba life journey de hen achievement so pu biro Manipuri mai pu biro thank you so much